Chingi District Headquarter Sing Youba Transport Service Fanglagani Order Thokhraga Churachandpur Chatkadaba Busti Lakhidre Pawasi Kangla Pawsi Dagi Lokhachavane Imphal Dagi Chingi District Headquarter Sing Youba Public Transport Service Phangangani Haina Chief Secretary Dr. Binit Joshi Nangarang Order Ama Thokhravaso Imphal Dagi Bisnupur Phauraga Churachandpur Chatkadaba Busti Amata Lakhidre Khongthang asigidamak Central amasung State Force ki masing yamlaba personnel kaya ayuk angan badagi tidim lambi da ngak senduna laiba thengna kheng Bisnupur District ki SP gi mijeng makhada Bisnupur District Police na ngak senbagi thabak akan ba mawongda paikhatlavaso numijung ba matung phauba Inter District sen gadaba bus sing amata lakhide ningsing ba yabade mamang sa igi December da Imphal dagi Churachandpur phauba sarkadaba bus Imphal dagi lamthakhrabaso Bisnupur District ki manungsa na laiba Fagoksaw ikhaydagi makhata na satpang ngamkhidavani amade mamay layduna Imphal tamna halakhivaneng Lainga ki khongthang asigi matangda Fagoksaw ikhaydagi nupi ama na hai lala sina maram oiraga Churachandpur da lairamba mitay sing ngasi phawba mafam aduda sangba ngamdana lairivaneng amaromda kuki sing nasu torbung bazar dagi hena changlakpa ngamdana laire maraksida mitay pangal yauna tongan ba phurum ki miyoy singdi diesel auto amadi lanai gari singda Churachandpur fauba changbada athingba karisu leite laingang na public transport changba yanaba silagliba thawrang asidi mitay amasung kuki furup anigi miyoy sing na thairaga atopa furup ki miyoy sing chathok chasin yanaba silakpa thawrang amani haina lawwe laingang na thamoy sing na khongthang paikhat ki hairavade mitay furup sing su Churachandpur da changba yanaba thawrang paikhat pi yu hai khe mar kuki militant sing na monbung maitay khulda nongmai kapsin duna landa silakre pawasi kanglaipa ki maira pawse dagi lokhatchavane Ngarang numidang pung 8 ka minute kunthra rom taba matamda Jiribam Police Station dagi kilometer 8 lom chatlaga lairiba Monbung maitay khulda kuki amadi mar khulai paiba singna khun thangna lairiba Jairon Pokpi dagi monbung maitay khulda nongmai kapsin duna landarakhre haire kuki amadi mar khulai paiba kuki terrorist singna nongmai amadi bom kapsilakpa duda monbung maitai khul ngak senduna lairiba security force ki maikai dagi so handuna maikai animakta ngaya khut thongna kheng Thawdok adu da maikai animakta sogapan namata yaukhiba leite haire khut thongna bagi thawdok adu hek thokhibaga Jairon Pokpi mar khulda leiba yumani mai chakheng mai chakhra yumani adu khul adu da leiba Devi mar sahi ni fugani thoi amade langthalian sahi yangkai gani thoi suraba miyoi anigi yumsing adu mi lainadraba amanba yumsing ni haire yumani adu matau karamna mai chakliba no haiba khangba ngamdre adubu manak nakpada leiba khunja singna pawsi asida phongdorokpagi matungin ade Kuki mar khulai paiba singduna landarakhiba adu losinaba mi lainadraba yumani adu mai thadoglaga maitai singna nongmai kapsinduna landarakle amade yum mai tharamle haina lana paw sandokna bahonavani haina phongdorokhe